ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯊꯋꯥꯏ ꯍꯥꯞꯄꯤꯔꯤꯕ ꯏꯔꯩꯆꯥꯁꯤꯡꯒꯤ ꯃꯐꯝꯗ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯂꯩꯀꯣꯜꯅ ꯉꯁꯤꯁꯨ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯑꯅꯧꯕ ꯋꯥꯔꯤ ꯑꯃ ꯂꯥꯏꯔꯈ꯭ꯔꯕ ꯍꯥꯔꯠꯇ ꯑꯅꯥꯕ ꯂꯩꯕ ꯌꯨꯗ ꯑꯦꯗꯤꯛ ꯑꯣꯏꯔꯕ ꯃꯄꯥ ꯑꯃꯒꯤ ꯃꯆꯥꯅ ꯃꯇꯧ ꯀꯔꯝꯅ ꯐꯨꯠꯕꯣꯜꯒꯤ ꯐꯝꯄꯥꯛꯇ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯐꯥꯎꯔꯕ ꯐꯨꯠꯕꯣꯂꯔꯁꯤꯡꯒꯤ ꯃꯔꯛꯇ ꯇꯣꯝꯊꯤꯟ ꯉꯥꯟꯗꯨꯅ ꯑꯋꯥꯕ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥꯕꯨ ꯅꯝꯈꯥꯏꯗꯨꯅ ꯀꯤꯡ ꯑꯣꯐ ꯐꯨꯠꯕꯣꯜ ꯍꯥꯏꯅ ꯃꯤꯡꯊꯣꯜꯂꯤꯕ ꯅꯨꯄꯥ ꯑꯃꯒꯤ ꯋꯥꯔꯤ ꯂꯥꯟꯊꯣꯛꯆꯔꯤ ꯉꯁꯤꯒꯤ ꯋꯥꯔꯤ Christiano Ronaldo, the king of football. February tang 5, 1985 da Portugal gi apikpa ithat amada leiba Madrid haina khangnaba mafam adugi capital city Funchal da Ronaldo pokhi. Ahanbadadi Ronaldo gi maming asi Cristiano Ronaldo dos Santos Aveiro haina yamna sangba maming thole. Adubu samna miyamna Cristiano Ronaldo haina khangnaribasini. Ronaldo mayamba ama machi ani punna makhoi marigi manungda iton ton bani makhoi gi imung asi asukki matik lairabi imung amani Ronaldo gi mamana asumna phongdokpa leikhi sel thum gi awaba henman bana puknung da leiringai da Ronaldo bu manghan khrasira haiba phawba khanki adubu wakhal adu thuna hongduna mahak bu taibang palda khongdahanki mahak ki mamadi Migi mayumda cha insang thongba amadi phirol suba chambagi thabak tawi mapana municipal gi leisu thaba gardener ni aduga marakta local football club amagi part time kitman haibadi football sanabada changba pochei sing puthok pusin chamthok chamsin tawbagi thabak tawi Ronaldo gi mama mapana pusilakpa apikpa senpham aduna imung adugi nongmagi chana thaknaba potlam sing sinbada yamna wana konarami adugi su mathakta mapadusu yuda pora edikni yamna pikpa yumga oibaga ka amada machin manaw sing adu lepham chanadaduna thaduna punna tumba tarami piklingaida Ronaldo gi sanapot natraga Christmas gi gift amatta leijade khungup phawba ani suna tongba phangjade adubu angang oiringedegi hauna football ama phanglabadi mahaki nungaitaba awaba pendaba pumba loina kauthokduna harauna sanaduna leiba ngami football leitaba matamdana china natraga phina matung tasinduna ball amagi mawung semduna sanaduna lei chahini pan surakpada Ronaldo na mahaki punsigi ihan hana sanaba local club Indorin hada sanaba hoki Club asini mahaki mapana part-time kitman oina thabak tawriba club adu. Yu ngauzarabasu Ronaldo gi mapana mahakpudi sanabadu da yamna pukning thogat pirami. Interview amada Ronaldo na haiki ain angang oiringeida yamna laira zarabasu sanapot gift amatta lejadrabasu madugi kaya khallude aina khwaidagi pamjaba manglandi football ama phangba madu sanaduna leibaduni. Mahakna mahaki ahanba club Indorinada sanaringeida mahaki haisingba talent mayamadu makhoina leiribalam Madiragi khara hena phawba maming chatpa club national haibedugi club ki miyoi singna ubadagi mahakpu makhoigi club tu da pukhatuna sanahalami matamdu 1995 tani Ronaldo chahi 10 sure matamdu dagi hauna mahak mangondagi senior oiba player singi marakta sanarami amadi angakpa haisingba talent sing utlami Cristiano Ronaldo gi punsida achauba ahongba ama lakpa hokibasi mahakna chahi 12 surakpada Sporting CP Academy haiba Lisbon da leiba academy aduda join tawkhiba adudagini Academy asi mainland Portugal da leibani aduga yamna phawba academy amasuni masida join hek tawkhibaga mahaki punsida achauba singnaba amasu thengnaki Mahaki family bu thadok lamduna labna lakpagi nungaitaba adugi mathakta mafam aduda amuk atai player singna mahak bu naitom inthok piba aduda natana karem kathai na biba mahak na ngangliba loladu tabada khoi haiduna karem na birami interview amada Ronaldo na momo noktuna hai they laugh at me they said I talk funny mahak bu mayang yamna kangi haiduna su lakna birami phazaraba achauba city asida laktuna leijarabasu naitom taba amadi karem kathai nabiba pumnamak asina Cristiano Ronaldo na ayamba matamda
ahing khudingi kaptuna lenki. Tauriba mawong aduda pikliba Ronaldo gi thamoida amaromdadi singnaba amaga loinana thauna amadi hapkatlaki. Mahakna sanaminariba player pumnamak adudagi hena kanba practice tawkhiram. Mayang kangi haina laknariba masadu phagat hannaba angakpa phangna hotnarami. Player atai sing hogunadringaida ayuk nganna hogutuna mathanta training tawjarami. Yamna atenba matamgi manungda Ronaldo masamawu phaba kanba yengbada yamna fit oiba player ama oiraklami. Mahakki sanabagi skill su angakpada hengatlami. Asumna atenba matamda Ronaldo gi masada achauba ohongba ama lakpaduda atai player sing adudi yamna kalaknarami. Asumna yamna phagatlaklingay matamasida Christiano Ronaldo ki punsida achauba singnaba ama amuk lakhirami. Matamdu mahak chahi 15 subadani Sporting Lisbon Club Portugal da leiringaidani. Training session manungda mahaki coach na Ronaldo gi masada yamna angakpa symptom ama thengnaba horaki. Madudi Ronaldo gi heartbeat asi yamna ka hena yangna chongba sini. Chumnatagi mahakna training yaudраbasu leptuna leirabasu heartbeat adu ka hena yangna hullami. Madudagi club adugi doctor singna tanaduna test tokhoklami. Hojikti test result ta khangba ngamle. Ronaldo gi heart asi racing heart haina khangnaba medical term dana tachycardiac haiba problem adu leire. Normal oiba mi amadadi heart rate asi 60 to 100 beat per minute ni. Adubu racing heart tachycardiac haiba layong asidadi 100 beat per minute ki mathaktani. Karigumba matamda 150 to 200 beat per minute yaubasu yawi. Doctor Singna masi matam chana layeng haudrabadi punsida yamna khudong thiningai oiba sanaringaida football field da phauba siba yabagi akiba lei haina phongdoklami. Pawasida Ronaldo football gi manglana si kairagadra haiduna mathwai yamna warami. Imung manungi miyoi singsu paw adu tabada thamoi kairami. Doctor na Ronaldo gi mamada hai Ronaldo gi heart ki phibam asi phagalaktrabadi football sanaba punsi chuppagi oina lepa tabani khudong thininga yamna oi. Chahi 15 khatangai riba Ronaldo gi punsi kari thoklagadege haibadu kananasu tamba ngamlamde. Adubu Ronaldo na sanariba club Sporting Lisbon Portugal na thauna hanba leramde. Makhoina Ronaldo gi heart asi laser heart surgery taunabagi decision adu Ronaldo gi family ga tanaduna khudakta lawrami. Surgery adu araiba amadi natlamde yamna pikpa asoiba amana Ronaldo gi heart adu permanent damage oibasu yaribani. Ronaldo bu thauna haptuna mahaki mamana thamoidadi kaplabasu maithongdadi akanba saduna icha karisu tawroi haiduna isor khoramduna Ronaldo na operation theater di insin khibadu chap leptuna yengduna lehawi. Interview amada Ronaldo gi mamana hai ayamna pakhatki amadi akiba phauki tawgadawriba thabak adu mahaki heart tani. Ai isorbu yamna khurumjaki ichabu ngakpi senbiyo haijaki. Mahaki manglan asimatangdi mapum phahanbiyo haiduna nijaki. Awaba potlum pumnamak thangthagiduna Ronaldo gi heart surgery adu mai pakna pangthokduna operation theater dagi thoklakle. Pumnamak ki mai thongda momo noktuna ishor amadi doctor singbu ngamkhai leitana thagatnarami. Aduga hena ngaklibadi operation torba matung numit humni gi matung Christiano Ronaldo mahakna pamjaba football sanafam ground amuk leplari. Handakti hena kanba hena yangba hena thawayawu Ronaldo ama oinani. Numit adu mahaki manglanbu mangphaunanaba tanazariba ama oibata natana mahak masamaki heart pu joy tawba ngamba misak ama oire. Heart ki problem leitraba Ronaldo hojikti training de hena mai onsinduna akanba training kaya chatharakduna phana punaba ngamdraba amuk hena afaba player haibadu oirakle. Masagi chahi 13 ta club ki history da ahanbu oina season amada under 16 under 17 under 18 B team amukta da sanaduna record thamba ngamkre. 2003 da England gi powerful football club Manchester United ka
ꯃꯈꯣꯏꯒꯤ ꯀ꯭ꯂꯕ ꯁ꯭ꯄꯣꯔꯇꯤꯡ ꯂꯤꯁꯕꯣꯟꯒ ꯐ꯭ꯔꯦꯟꯂꯤ ꯃꯦꯆ ꯑꯃ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯇꯝꯗꯨ ꯔꯣꯅꯥꯜꯗꯣ ꯆꯍꯤ 19 ꯈꯛꯇ ꯉꯥꯏꯔꯤ, ꯑꯗꯨꯕꯨ ꯆꯍꯤ ꯅꯧꯖꯔꯕꯁꯨ ꯔꯣꯅꯥꯜꯗꯣꯅ ꯃꯦꯆ ꯑꯗꯨꯗ ꯎꯠꯈꯤꯕ ꯃꯍꯥꯛꯀꯤ ꯁ꯭ꯄꯤꯗ, ꯁ꯭ꯀꯤꯜ, ꯀꯣꯟꯐꯤꯗꯦꯟꯁ ꯑꯗꯨꯗ ꯃꯦꯟꯆꯦꯁꯇꯔ ꯌꯨꯅꯥꯏꯇꯦꯗꯀꯤ ꯄ꯭ꯂꯦꯌꯔ ꯄꯨꯝꯉꯛ ꯉꯛꯍꯟꯈꯤ꯫ ꯃꯦꯆ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯦꯟꯆꯦꯁꯇꯔ ꯌꯨꯅꯥꯏꯇꯦꯗꯀꯤ ꯄ꯭ꯂꯦꯌꯔꯁꯤꯡꯅ ꯔꯣꯅꯥꯜꯗꯣꯕꯨ ꯃꯈꯣꯏꯒꯤ ꯀ꯭ꯂꯕꯇ ꯌꯥꯎꯍꯟꯗꯨꯅ ꯁꯥꯟꯅꯍꯟꯕ ꯄꯥꯝꯈꯤ꯫ ꯃꯈꯣꯏꯅ ꯃꯈꯣꯏꯒꯤ ꯃꯦꯅꯦꯖꯔ ꯁꯔ ꯑꯦꯂꯦꯛꯁ ꯐꯔꯒꯁꯟꯗ ꯇꯛꯁꯤꯟꯗꯨꯅ ꯔꯣꯅꯥꯜꯗꯣꯕꯨ ꯃꯦꯟꯆꯦꯁꯇꯔ ꯌꯨꯅꯥꯏꯇꯦꯗꯇ ꯌꯥꯎꯍꯟꯅꯕ ꯍꯥꯏꯖꯈꯤ꯫ ꯁꯔ ꯑꯦꯂꯦꯛꯁ ꯐꯔꯒꯁꯟꯅ ꯁꯥꯏꯟ ꯇꯧꯗꯨꯅ 12.24 ꯃꯤꯂꯤꯌꯟ ꯄꯥꯎꯟ ꯄꯤꯗꯨꯅ ꯏꯟꯗꯤꯌꯥꯒꯤꯅ ꯆꯥꯎꯔꯥꯛꯅ 139 ꯀꯔꯣꯔ ꯄꯤꯗꯨꯅ ꯃꯦꯟꯆꯦꯁꯇꯔ ꯌꯨꯅꯥꯏꯇꯦꯗꯇ ꯔꯣꯅꯥꯜꯗꯣꯕꯨ ꯖꯣꯏꯟ ꯇꯧꯍꯟꯈꯤ꯫ ꯃꯁꯤ ꯇꯤꯅꯦꯖꯔ ꯑꯃꯗ ꯄꯤꯕ ꯃꯇꯝꯗꯨꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯕ ꯔꯦꯀꯣꯔꯗ ꯑꯣꯏꯕ ꯄꯩꯁꯥꯅꯤ꯫ ꯃꯦꯟꯆꯦꯁꯇꯔ ꯌꯨꯅꯥꯏꯇꯦꯗꯀꯤ ꯃꯦꯅꯦꯖꯔ ꯁꯔ ꯑꯦꯂꯦꯛꯁ ꯐꯔꯒꯁꯟꯅ ꯈ꯭रिꯁꯇꯤꯌꯥꯅꯣ ꯔꯣꯅꯥꯜꯗꯣꯕꯨ ꯖꯔꯁꯤ ꯅꯝꯕꯔ 7 ꯄꯤꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯔꯝꯃꯤ꯫ ꯃꯦꯟꯆꯦꯁꯇꯔ ꯌꯨꯅꯥꯏꯇꯦꯗꯇ ꯖꯔꯁꯤ ꯅꯝꯕꯔ 7 ꯍꯥꯏꯕꯁꯤ ꯃꯃꯥꯡꯒꯤ ꯑꯐꯥꯎꯕ ꯃꯦꯟꯆꯦꯁꯇꯔ ꯄ꯭ꯂꯦꯌꯔ ꯖꯣꯔꯖ ꯕꯦꯁ ꯑꯃꯗꯤ ꯗꯦꯕꯤꯗ ꯕꯦꯀꯝꯒꯨꯝꯕꯅ ꯂꯤꯠꯄꯅꯤ꯫ ꯑꯁꯨꯝꯅ ꯀꯟꯅ ꯄ꯭ꯔꯤꯊꯤꯕꯤ ꯁꯤꯟꯕ ꯊꯨꯡꯅ ꯐꯥꯎꯕ ꯍꯦꯛ ꯍꯧꯒꯠꯂꯛꯄꯗ ꯔꯣꯅꯥꯜꯗꯣꯒꯤ ꯄꯨꯟꯁꯤꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯑꯃꯒꯁꯨ ꯊꯣꯛꯈꯤ꯫ ꯃꯍꯥꯛꯀꯤ ꯃꯄꯥ ꯖꯣꯁ ꯌꯨꯅꯥꯏꯇꯦꯗꯇ ꯁꯥꯟꯅꯔꯤꯉꯩ ꯃꯇꯝꯗ ꯄ꯭ꯔꯤꯃꯤꯌꯔ ꯂꯤꯒ ꯇꯥꯏꯇꯜ 3, 2008ꯇ ꯆꯦꯝꯄꯤꯌꯟ ꯂꯤꯒ ꯇꯥꯏꯇꯜ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯑꯍꯥꯟꯕ ꯕꯂꯨꯟ ꯗꯣꯔ ꯑꯦꯋꯥꯔꯗ ꯑꯃꯁꯨꯡ ꯕꯦꯁꯠ ꯄ꯭ꯂꯦꯌꯔ ꯑꯣꯐ ꯗ ꯋꯥꯔꯜꯗꯒꯤ ꯃꯅꯥ ꯐꯪꯂꯝꯃꯤ꯫ 2009ꯗ ꯔꯣꯅꯥꯜꯗꯣ ꯁ꯭ꯄꯦꯟꯒꯤ ꯐꯥꯎꯔꯕ ꯐꯨꯠꯕꯣꯜ ꯀ꯭ꯂꯕ ꯔꯤꯌꯦꯜ ꯃꯦꯗ꯭ꯔꯤꯗꯇ ꯋꯥꯔꯜꯗ ꯔꯦꯀꯣꯔꯗ ꯐꯤ ꯑꯣꯏꯅ 94 ꯃꯤꯂꯤꯌꯟ ꯌꯨꯔꯣ, ꯏꯟꯗꯤꯌꯥꯗ ꯆꯥꯎꯔꯥꯛꯅ 914 ꯀ꯭ꯔꯣꯔ ꯄꯤꯗꯨꯅ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯔꯛꯈꯤ꯫ ꯃꯍꯥꯛꯅ ꯔꯤꯌꯦꯜ ꯃꯦꯗ꯭ꯔꯤꯗꯇ ꯁꯥꯟꯅꯕꯗ ꯃꯦꯆ 438 ꯁꯥꯟꯅꯕꯗ ꯒꯣꯜ 450 ꯆꯟꯗꯨꯅ ꯔꯦꯀꯣꯔꯗ ꯊꯝꯈꯤ꯫ ꯔꯤꯌꯦꯜ ꯃꯦꯗ꯭ꯔꯤꯗ ꯀ꯭ꯂꯕꯀꯤ ꯑꯣꯜ ꯇꯥꯏꯝ ꯇꯣꯞ ꯁ꯭ꯀꯣꯔꯔ ꯑꯣꯏꯈꯤ ꯑꯃꯗꯤ ꯆꯦꯝꯄꯤꯌꯟ ꯂꯤꯒ ꯇꯥꯏꯇꯜ 3, ꯂꯥ ꯂꯤꯒꯥ ꯇꯥꯏꯇꯜ 2, ꯕꯂꯨꯟ ꯗꯣꯔꯒꯤ ꯇ꯭ꯔꯣꯐꯤ 4 ꯐꯪꯕ ꯉꯝꯈꯤ꯫ 2018ꯗ ꯔꯣꯅꯥꯜꯗꯣ ꯏꯇꯂꯤꯒꯤ ꯑꯐꯥꯎꯕ ꯀ꯭ꯂꯕ ꯖꯨꯚꯦꯟꯇꯁꯇ ꯃꯁꯥꯒꯤ ꯆꯍꯤ 38 ꯁꯨꯕ ꯃꯇꯝꯗ ꯌꯥꯎꯈꯤ꯫ ꯃꯇꯝꯗꯨꯗ ꯃꯤꯌꯥꯝꯅ ꯔꯣꯅꯥꯜꯗꯣꯕꯨ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯂꯔꯣꯏ ꯍꯥꯏꯅ ꯉꯥꯡꯅꯈꯤ꯫ ꯑꯗꯨꯕꯨ ꯉꯥꯡꯅꯔꯤꯕꯁꯤꯡ ꯑꯗꯨ ꯔꯣꯅꯥꯜꯗꯣꯅ ꯑꯔꯥꯟꯕ ꯑꯣꯏꯍꯟꯈꯤ꯫ ꯖꯨꯚꯦꯟꯇꯁ ꯀ꯭ꯂꯕꯅ ꯃꯇꯝꯗꯨꯗ ꯁꯦꯔꯤ ꯑꯦꯒꯤ ꯇꯥꯏꯇꯜ 2ꯔꯛ ꯂꯧꯕ ꯉꯝꯈꯤ, ꯑꯗꯨꯒ ꯔꯣꯅꯥꯜꯗꯣꯅ ꯀ꯭ꯂꯕꯀꯤ ꯍꯤꯁꯇ꯭ꯔꯤꯗ ꯐꯥꯁꯇꯦꯁꯠ ꯄ꯭ꯂꯦꯌꯔ ꯇꯨ ꯁ꯭ꯀꯣꯔ 100 ꯒꯣꯜꯁꯀꯤ ꯔꯦꯀꯣꯔꯗ ꯊꯝꯈꯤ꯫ 2021ꯗ ꯈ꯭ꯔꯤꯁꯇꯤꯌꯥꯅꯣ ꯔꯣꯅꯥꯜꯗꯣ ꯏꯪꯂꯦꯟꯒꯤ ꯃꯦꯟꯆꯦꯁꯇꯔ ꯌꯨꯅꯥꯏꯇꯦꯗꯇ ꯑꯃꯨꯛ ꯍꯜꯂꯛꯈꯤ꯫ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯔꯤꯕ ꯃꯦꯟꯆꯦꯁꯇꯔ ꯌꯨꯅꯥꯏꯇꯦꯗꯀꯤ ꯐꯦꯟꯁꯤꯡꯅ ꯍꯣꯝ ꯀꯃꯤꯡ ꯁꯦꯔꯦꯃꯅꯤ ꯄꯥꯡꯊꯣꯛꯅꯗꯨꯅ ꯍꯔꯥꯎꯅꯈꯤ꯫ ꯔꯣꯅꯥꯜꯗꯣꯅ ꯐꯨꯠꯕꯣꯂꯔ ꯑꯃ ꯑꯣꯏꯕꯗ ꯅꯠꯇꯅ ꯒ꯭ꯂꯣꯕꯦꯜ ꯕ꯭ꯔꯥꯟꯗ ꯑꯃꯁꯨꯅꯤ꯫ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯃꯤꯂꯤꯌꯟ ꯐꯣꯂꯣꯋꯔꯁ ꯂꯩ꯫ CR7 ꯍꯥꯏꯗꯨꯅ ꯐꯨꯔꯤꯠ ꯈꯣꯡꯒ꯭ꯔꯥꯎꯒꯤ ꯕ꯭ꯔꯥꯟꯗ, ꯄꯔꯐ꯭ꯌꯨꯝ, ꯍꯣꯇꯦꯜꯁ ꯑꯃꯁꯨꯡ ꯖꯤꯝ ꯀꯌꯥ ꯁꯦꯝꯒꯠꯇꯨꯅ ꯑꯆꯧꯕ ꯁꯛꯇꯤ ꯂꯩꯕ ꯕꯤꯖꯤꯅꯦꯁ ꯑꯦꯝꯄꯥꯌꯔ ꯑꯃ ꯁꯦꯝꯒꯠꯂꯤꯕꯅꯤ꯫ ꯔꯣꯅꯥꯜꯗꯣꯅ ꯑꯋꯥ ꯑꯅꯥ ꯇꯥꯔꯕ ꯃꯤꯑꯣꯏꯁꯤꯡꯗ $1 ꯃꯤꯂꯤꯌꯟ ꯀꯌꯥ ꯗꯣꯅꯦꯠ ꯇꯧꯗꯨꯅ ꯋꯥꯔꯕ ꯄ꯭ꯔꯖꯥꯁꯤꯡ, ꯂꯥꯏꯔꯕ ꯑꯉꯥꯡꯁꯤꯡꯗ ꯑꯆꯧꯕ ꯃꯇꯦꯡ ꯀꯌꯥꯁꯨ ꯇꯧꯔꯤ꯫ ꯔꯣꯅꯥꯜꯗꯣꯅ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯒꯤ ꯃꯥꯏ ꯄꯥꯛꯄꯒꯤ ꯂꯝꯕꯤꯁꯦ ꯌꯧꯅꯕ ꯍꯣꯠꯅꯕꯗ ꯂꯥꯏꯔꯕ, ꯃꯄꯨꯡ ꯐꯥꯗ꯭ꯔꯕ ꯐꯦꯃꯤꯂꯤ, ꯍꯦꯜꯊ ꯄ꯭ꯔꯣꯕ꯭ꯂꯦꯝ, ꯍꯣꯝ ꯁꯤꯛꯅꯦꯁ, ꯀ꯭ꯔꯤꯇꯤꯁꯥꯏꯖ ꯇꯧꯕꯤꯕ, ꯃꯄꯥꯡꯒꯟꯅ ꯀꯥꯏꯅꯈꯤꯕ ꯄꯨꯝꯅꯃꯛ ꯑꯁꯤꯒꯤ ꯄꯜ ꯑꯁꯤꯕꯨ ꯅꯝꯈꯥꯏꯗꯨꯅ ꯑꯋꯥꯕꯁꯤꯡ ꯑꯗꯨ ꯄꯥꯡꯒꯜ ꯑꯣꯟꯊꯣꯛꯇꯨꯅ, ꯃꯥꯏꯊꯤꯍꯧꯕꯁꯤꯡ ꯑꯗꯨꯅ ꯃꯩꯆꯥꯛ ꯑꯣꯟꯊꯣꯛꯇꯨꯅ
Chainasing aduna pangal onthoktuna ngasidi ahingba khudam ama oiduna khanghalli miyamda nahakki horakpham oiningba oisanu thamoi sengna pamlaba discipline leiraba nasana nasabu thajaraba you can rise above anything. Matang asida Manipuri wari leikol na pujarakpa ngasigi wari loisinjari pumnamakpu amukka hanna khurumjari.